Tangi sindana Norway leibaki Jotun Haimen hari mafamsidu lei. Mafamsi mi tadaba unnakta kupsindur leiba mafam amani. Noragi kangu punna mafamsidi yawralamani. Adubu ataydi nakalamada lumdun leiraga Norana naitongwena ahang mafamsidi leptun leiri. Tanjasta Jotun hari batam thirba chawr butrolisi mafamsidi yawslagle. Norana khulai makhal makapkhatuna mabu lemna nabagi damagda ingit piri. Yamna shawningga loina trolisi ngangduna Norada attack tongna nabagi damagda sangsilai. Adugadi Tanjasta beautiful hariba troll nupasi unna kupsinra lotun lermadagi ma tholale. Makoini hojing bichana duna yengnaraga lei. Makoi yoiba marolda ngangduna khongbuga loina pau phawdokna duna wari shandari. Adubu asumna pau phawdoknarabadagi Jotun hariba troll asidi yamna shawbuga loina ngangang duna khongalagle. Haibadi beautiful hariba troll asina hari wafamsi mana yaningde haibadu phawdokpani. Asum mana shoglakpasi ubda Major Krishna magi khulaisina kapsinabagi damagda shamsai. Adubu Radhanina khamduna masi lanphamside khoi natte hairapodagi magi khulai em toromibasi toki. Hojek trollani sipuna nabagi damagda shamsanarale. Beautiful hariba troll asisu shawgro na hawna hawna ngangdro khongli. Krishna Norada hari nang mafam adudagi yamathuna tholaknabagi damagda shamsaro. Jotun hariba troll asin magi khongsi thangatuna un mathakista phubu matamdadi unsing sathini sekairakuna shawrba laikrakma Noragi maiki tamni sangsilagli. Mustagi Andresna shelhungna yamna kana lawrpodagi Nora si nakalamaromda yamna kana shenthoroi. Beautiful hariba troll asina lepliba unsing si loina sekairakle. Aduga magi hakchang punna makhathangba ising sarukista loina puthagre. Mana kakhatnabagi damakti yamna kana honai adubu ngamdre. Magi matawsi uda Norati pakhatba amdi nungaitawda loiraman. Asona kakhatnabagi damakti yamna kana honarablaga ma kakhatpa ngamdana un makhagi ising manungista lupthagre. Krishna senselak Nora husing kalaga yamathuna sian nabagi damakta hairi. Hojek Jotun hariba troll asina Noragi kangbu damu attack tawsilak nabagi damakta shamsari. Helicopter ki maiki tamna Chris amati Nora siam kali sialagli. Aduga troll asina sumakhoini bo han nabagi damakta sangsilagli. Andres na makhoini yamthuna senselak nabagi damakta leptana lauri. Hojek makhoini yamna kana senselak tuna helicopter mathakista kakachre. Troll asisu makhoi manakta naksilagli bani. Masubda helicopter manungdi yauri singiste pakana madalo loire. Hojek helicopter asi mathakta paikhalagli. Tanjasta troll asina magi chawru khut asina helicopter asi thugaina bagi damakta tharakli bani. Masta pakhanmandigi Andres ki kangbu si yamna hawna sulaudari. Adubu laibuk phabdagi troll asin tharakli khut asi helicopter asi khetuna sathraga palhodre. Troll asina makhoi de shawn ngangni ngamlaga maikei amarom da mahak satki. Norana yamna pakhatpug loina troll asi yengdurlei. Aduga maga khangnazaba beautiful hariba troll asina lupkhriba mafamsibu yenglaga Nora asi thamoi kaibu loina mamitagi mapi tahaduna kapli. Video gi marathana nungariba paw ma khanganjari. Hairok part 2 bazar salam lerekta handakta nauna hangdokchariba Radhe Enterprises haina mingthonba hardware store asida makhal kya ge hardware item sing khudongcharba mamalda phanganjari. Madudi ahanbada tin wall liner rup kiona ahungma mamalda phangangani apambe square feet te kaklaga phangangani ani subada square 5 yot makhal suna wholesale rate ta phangbigani ahum subada yot makhal ani thokna nexon amasung kamdhinu leigani aduga mari subada yot ki yum masabada sangba hardware item sing su ahungma mamalda pijegani aduna di panthaba tawdana screen da pithok cheriba numbers da contact tawiduna Radhe Enterprises na pijeribu khudong chaba sing si phangbi hau. Masih matung dole libasi Dover Mountain da leiba air ambulance came amadani. Nora si yamna wakhal nungai tabgalo na tumina phamnurnai. Mamang da nung onchaba troll adugi nung machet si busmana mun yengdun lei. Radani na mangon hanglei matau karam na troll aduga nanga wari sanaba ngamliban. Masigi thawng si unang nakadai digi tamluban. Nora na ahan madaina makhoina phongdok neriba ingit amadi ngangbagi khonjel sing aigi thamoi lupsin duna yamna mun takhibani. Matungda tapna tapna makhoigi loan sing se ini khanglakpani. Beautiful hariba troll ase mamang da su aina surung manung adudagi puthoktuno mapan da tholakhrabani. Khongkap kapai thangduna aigi tungina duna satkibani. Wam set amata ngangba tawdana singdol da phamdun leiraga atya mathakta tholiba thawan chak singbu munni yengdun laikhibani. Madugi matungda mamlaba surung manung da muk sangsinki. Haibadi mangonda soingam yauroi da mafam da lotuna muk laikhibani. Masi harduna Norana beautiful hariba troll sine sikhibista ma thamoi shon kaplepte. Tanjasta makhogi mangda leiriba map ambu nungsin humnur puki. Masih Andres na khun nuna mupusilai. Mebas da Radani na munni yenglaga. Masih uri basi pilgrim sing na satpa lambi mani. Haibadi tirtha jatra satpa miyoi singi lambi ni haibadu phongdokpani. Masih uli lambi si nidaro sari mufam stigi satraga Saint Olaf ki spring hairaga su khangnariba senglawa part asida mayamna lai khurumba satnabagi lambi du utpa mep amani. Radani ki wafam starga Norada ngakpa maphaw. Radani makhatari troll na satriba lambi sigi khongul liduna satpa targadi Dover Mountain phawduna satraga tron dhaim hariba mufam sti yogani haibsi mep asina mayek senga tagle. Norana masibu munni yenglaga magi kokta idea ama lagle. Mastagi magi sahi kya maromdagi troll gi madamda research tawjarpa se singstamu yengli. Asuna mana se singsti yengpa matamda mana piklingi matamda mapa Tobias na hairam ki wapam khara ningsinglai. Saint Olaf hariba ningthauduna troll singbu minung sima seramata utkide. Yama tamthi na hatok pi ki bangaktani.
ꯍꯧꯖꯤꯛ ꯅꯣꯔꯥꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯄꯄꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯂꯤꯔꯝꯈ꯭ꯔꯕꯅꯤ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯑꯣꯂꯥꯞ ꯍꯥꯏꯕ ꯅꯤꯡꯊꯧꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏ ꯅꯣꯔꯋꯦ ꯂꯩꯕꯥꯛꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯕ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯅ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯂꯩꯕꯥꯛꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯑꯣꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏ ꯃꯥꯒꯤ ꯗꯥꯏꯔꯤꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯁꯦꯟ ꯑꯣꯂꯥꯞꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯗꯥꯔꯣꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯅ ꯅꯣꯔꯋꯦ ꯂꯩꯕꯥꯛꯁꯤ ꯀꯣꯅꯨꯡ ꯑꯣꯏꯔꯝꯈꯤꯕꯅꯤ ꯃꯁꯤ ꯋꯥꯐꯝꯁꯤꯡꯁꯨ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯇ꯭ꯔꯣꯜꯅ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯔꯋꯦꯒꯤ ꯇ꯭ꯔꯣꯟꯗꯍꯥꯏꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯅꯣꯔꯥꯒꯤ ꯀꯥꯡꯕꯨꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯏꯁꯇꯔ ꯀꯧꯏ ꯃꯍꯥꯛꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛ ꯏꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯅꯣꯔꯥꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯍꯦꯟꯆꯦꯛ ꯇꯧꯅꯔꯤ ꯏꯁꯇꯔꯅ ꯍꯥꯏꯔꯤ ꯅꯪꯁꯦ ꯇꯣꯕꯤꯌꯁꯀꯤ ꯃꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯎꯕꯗ ꯈꯪꯉꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯅꯄꯥ ꯇꯣꯕꯤꯌꯁꯀ ꯅꯪꯒꯁꯤ ꯌꯥꯝꯅ ꯁꯛ ꯃꯥꯟꯅꯩ ꯃꯁꯤ ꯃꯇꯨꯡꯗ ꯃꯥꯅ ꯂꯝꯕꯤ ꯁꯤꯡꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯀꯦꯊꯤꯗ꯭ꯔꯦꯜ ꯑꯃꯗꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯌꯦꯡꯉꯨ ꯃꯁꯤꯅꯤ ꯅꯤꯗꯥꯔꯣꯁ ꯀꯦꯊꯤꯗ꯭ꯔꯦꯜ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯁꯣꯛ 1960ꯗꯒꯤꯅ 1003 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤꯕꯅꯤ ꯃꯁꯤꯕꯨ ꯍꯥꯔꯠ ꯑꯣꯐ ꯗ ꯅꯣꯔꯋꯦ ꯍꯥꯏꯗꯨꯅꯁꯨ ꯈꯪꯅꯔꯤꯕꯅꯤ ꯏꯁꯇꯔꯅ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯔꯥꯅ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯊꯤꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯏꯁꯇꯔꯅ ꯅꯪ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯄꯥ ꯇꯣꯕꯤꯌꯁ ꯇꯧꯅ ꯈꯔ ꯀꯣꯛ ꯆꯥꯛꯄ ꯃꯤꯁꯛ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯀꯦꯊꯤꯗ꯭ꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯅꯨꯡꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯣꯡꯃꯩꯅꯆꯤꯡꯕ ꯄꯨꯁꯤꯟꯕ ꯌꯥꯗꯕꯅꯤꯅ ꯃꯦꯖꯔ ꯀ꯭ꯔꯤꯁꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯊꯝꯂꯝꯂꯦ ꯅꯣꯔꯥꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯖꯣꯇꯨꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯆꯥꯎꯔꯕ ꯇ꯭ꯔꯣꯜ ꯑꯃꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥꯕꯨ ꯍꯥꯠꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯅꯤꯗꯥꯔꯣꯁ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕꯅꯤ ꯑꯗꯣꯝꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅꯁꯨ ꯄꯥꯖꯔꯦ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯣꯝꯅ ꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯒꯤ ꯍꯛꯆꯥꯡꯒꯤ ꯑꯔꯦꯝ ꯑꯈꯥꯛ ꯍꯥꯏꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯣꯡꯐꯝꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯃꯁꯤꯒꯤ ꯀꯦꯊꯤꯗ꯭ꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯏꯁꯇꯔꯅ ꯍꯣꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯆꯨꯝꯂꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯒꯤ ꯃꯣꯡꯐꯝ ꯑꯗꯨ ꯃꯁꯤꯒꯤ ꯀꯦꯊꯤꯗ꯭ꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯗꯦ ꯅꯣꯔꯥꯅ ꯐꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯝꯅꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯔꯤꯕ ꯑꯔꯣꯟꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯗꯣꯛꯁꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯀꯦꯊꯤꯗ꯭ꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯏꯁꯇꯔꯅ ꯍꯥꯏꯔꯤ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯆꯔꯆ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯣ ꯅꯣꯔꯥꯅ ꯃꯗꯨꯒꯤ ꯃꯔꯝ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯔꯝꯗ ꯌꯥꯅꯔꯛꯇꯕ ꯂꯩꯕꯗꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯝꯒꯗꯕ ꯃꯥꯜꯂꯤ ꯏꯁꯇꯔꯅ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯎꯔꯕ ꯅꯤꯡꯊꯧꯔꯦꯜ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯒꯗꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯌꯥꯃꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯃꯪꯐꯝ ꯑꯗꯨꯕꯨ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯂꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯅ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯖꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯅꯁꯨ ꯍꯦꯛ ꯊꯤꯅꯤꯡꯕ ꯃꯑꯣꯡꯗ ꯊꯤꯖꯔꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯃꯁꯤꯗꯒꯤ ꯅꯣꯔꯥꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯆꯥꯏꯊꯣꯛꯅꯗꯨꯅ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯃꯪꯐꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠꯁꯤꯡ ꯐꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯆꯠꯅꯔꯤ ꯅꯣꯔꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯁꯤꯝꯕꯣꯜ ꯈꯔ ꯎꯕ ꯐꯪꯂꯦ ꯔꯥꯗꯥꯅꯤꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯁꯤꯝꯕꯣꯜ ꯑꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯁꯤꯝꯕꯣꯜꯁꯤꯡ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯅꯣꯔꯥꯒꯤ ꯀꯥꯡꯕꯨꯁꯤꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗ ꯃꯊꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯌꯦꯛꯄ ꯂꯥꯏ ꯀꯌꯥ ꯑꯃꯅ ꯂꯩꯔꯤꯕꯁꯤ ꯊꯦꯡꯅꯔꯨꯔꯦ ꯏꯁꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯕꯨ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯔꯨꯕꯅꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅꯗꯤ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯃꯣꯡꯐꯝ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯃꯐꯝꯁꯤꯗ ꯊꯤꯕ ꯐꯪꯈꯤꯗꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯊꯝꯂꯝꯕꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯧꯖꯤꯛ ꯅꯣꯔꯥꯅ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯌꯦꯛꯄ ꯂꯥꯏꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯅꯤꯡꯊꯧ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕꯗꯨꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯑꯦꯟꯗ꯭ꯔꯦꯁꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡꯁꯤ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯅ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯌꯦꯛꯄ ꯂꯥꯏ ꯂꯩꯔꯤꯕ ꯐꯛꯂꯥꯡꯁꯤꯗꯒꯤ ꯅꯨꯡ ꯃꯆꯦꯠ ꯑꯃ ꯀꯦꯜꯂꯛꯇꯨꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯐꯥꯗꯣꯔꯛꯂꯦ ꯃꯥꯅ ꯈꯜꯂꯤꯕꯅ ꯃꯥꯅ ꯊꯦꯡꯂꯨꯕꯗꯒꯤ ꯐꯛꯂꯥꯡ ꯑꯁꯤ ꯀꯤꯟꯊꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯔꯤꯕ ꯃꯆꯦꯠ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯑꯃꯨꯛ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯎꯕꯗꯒꯤ ꯏꯁꯇꯔꯗꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯨꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯑꯔꯤꯕ ꯃꯇꯝꯗ ꯂꯩꯔꯝꯕ ꯋꯥꯔꯤꯗꯨꯕꯨ ꯆꯨꯝꯂꯤꯕ ꯖꯥꯠꯂꯥ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯃꯕꯨꯛꯇ ꯇꯥꯅ ꯊꯤꯟꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯇꯥꯏ ꯃꯗꯨꯒꯤ ꯇꯥꯛꯐꯝ ꯑꯗꯨꯕꯨ ꯃꯁꯤꯅ ꯐꯣꯡꯗꯣꯛꯂꯤꯕ ꯖꯥꯠꯂꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯧꯔꯛꯂꯦ ꯈꯣꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯣꯝꯗ ꯊꯤꯔꯛꯄ ꯃꯇꯝꯗꯁꯨ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯊꯦꯡꯅꯔꯨꯔꯦ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯏꯁꯇꯔꯅ ꯍꯥꯏꯔꯛꯏ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕꯗꯨ ꯇꯁꯦꯡꯅ ꯆꯨꯝꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯁꯣꯛꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯅ ꯁꯤꯈꯤꯕꯁꯤ ꯌꯦꯛꯅꯕꯁꯤꯡꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯇꯥꯅ ꯊꯤꯟꯗꯨꯅ ꯁꯣꯛꯍꯟꯈꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯅꯤ ꯃꯐꯝꯁꯤꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯐꯥꯏꯒꯜꯗ ꯇꯥꯅ ꯊꯤꯟꯈꯤ ꯍꯥꯏ ꯑꯅꯤꯁꯨꯕꯗꯅ ꯄꯨꯛꯇ ꯊꯤꯟꯈꯤ ꯍꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯔꯝꯗ ꯊꯤꯟꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯤ ꯌꯥꯎꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯇꯔꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯆꯔꯝ ꯃꯄꯥꯗꯁꯨ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯏꯁꯇꯔ ꯑꯁꯤꯗꯤ ꯉꯛꯇꯨꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯅꯣꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯣꯕ ꯃꯈꯨꯜꯁꯤꯡꯁꯨ ꯃꯨꯟꯅ ꯌꯦꯡꯂꯤ
ꯃꯁꯤ ꯃꯇꯨꯡ ꯅꯣꯔꯥꯅ ꯃꯐꯝꯁꯤꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯩꯅꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯎꯇꯣꯡ ꯆꯩꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯗ ꯊꯤꯡꯖꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯨꯕ ꯃꯇꯝꯗꯗꯤ ꯑꯍꯣꯕ ꯃꯈꯣꯜ ꯑꯃ ꯊꯣꯛꯂꯛꯂꯦ ꯔꯥꯙꯥꯅꯤꯅ ꯑꯇꯣꯞꯄ ꯎꯇꯣꯡ ꯆꯩ ꯑꯃꯁꯨ ꯄꯤꯁꯤꯜꯂꯛꯏ ꯃꯁꯤꯕꯨ ꯂꯧꯔꯒ ꯅꯣꯔꯥꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯐꯥꯏꯒꯜꯗ ꯇꯥꯅ ꯊꯤꯟꯈꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯃꯆꯩꯁꯤꯅ ꯃꯥꯒꯤ ꯄꯨꯛꯀꯤ ꯍꯣꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯊꯤꯡꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯦ ꯑꯃꯨꯛꯀꯁꯨ ꯑꯍꯣꯕ ꯃꯈꯣꯜ ꯑꯃ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯀ꯭ꯔꯤꯁꯅ ꯑꯇꯣꯞꯄ ꯃꯆꯩ ꯑꯃꯒ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ ꯃꯁꯤꯕꯨꯁꯨ ꯅꯣꯔꯥꯅ ꯂꯧꯔꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯛꯅꯕꯁꯤꯡꯅ ꯇꯥꯅ ꯊꯤꯟꯈꯤ ꯍꯥꯏꯔꯤꯕ ꯆꯔꯝ ꯃꯄꯥꯒꯤ ꯑꯍꯣꯕ ꯁꯔꯨꯛ ꯑꯁꯤꯗ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯑꯍꯣꯕ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯁꯨꯝꯅ ꯑꯍꯣꯕ ꯃꯈꯣꯜꯁꯤꯡ ꯇꯥꯔꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯅꯣꯔꯥꯅ ꯃꯈꯥꯏ ꯊꯪ ꯊꯪꯕ ꯆꯩꯁꯤꯗ ꯂꯦꯡꯍꯜꯂꯨꯕ ꯃꯇꯝꯗꯗꯤ ꯀꯣꯏꯔꯞ ꯀꯣꯏꯕ ꯃꯑꯣꯡꯗ ꯊꯣꯡ ꯑꯃ ꯐꯥꯗꯣꯔꯛꯂꯦ ꯑꯦꯟꯗ꯭ꯔꯦꯁꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯂꯩꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗꯗꯤ ꯀꯣꯏꯔꯞ ꯀꯣꯏꯕ ꯐꯛꯂꯥꯡꯒꯤ ꯅꯨꯡꯒꯤ ꯁꯔꯨꯛꯁꯤ ꯃꯈꯥꯗ ꯀꯦꯟꯗꯨꯅ ꯇꯥꯔꯛꯂꯦ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯅꯕ ꯊꯣꯡ ꯑꯃꯃꯨꯛ ꯐꯥꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯅꯨꯡꯁꯤꯗ ꯇꯣꯔꯆ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯒꯤ ꯃꯣꯡꯐꯝꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯗꯤ ꯍꯔꯥꯎꯅꯕꯗ ꯂꯣꯏꯅꯈ꯭ꯔꯦ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡꯒꯤ ꯀꯣꯝ ꯑꯃ ꯂꯩꯔꯤꯕꯁꯨ ꯎꯕ ꯐꯪꯉꯤ ꯅꯣꯔꯥꯅ ꯍꯥꯏꯔꯤ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯒꯤ ꯁꯦꯡꯂꯕ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯗꯨ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁꯇꯔꯅ ꯑꯣꯂꯥꯞꯀꯤ ꯃꯣꯡꯐꯝ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯁꯣꯛꯂꯒ ꯊꯃꯣꯏꯗ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯔꯥꯅ ꯃꯁꯤꯕꯨ ꯍꯥꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯏꯁꯇꯔꯅ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯉꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯤꯡ ꯂꯩꯔꯕ ꯅꯤꯡꯊꯧꯔꯦꯜ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯁꯤꯕꯨ ꯍꯦꯛꯇ ꯍꯥꯡꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯅꯣꯔꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯔꯦꯁꯄꯦꯛ ꯑꯩꯅꯁꯨ ꯆꯞ ꯆꯥꯅ ꯇꯧꯖꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯣꯡꯐꯝꯁꯦ ꯍꯥꯡꯗꯣꯛꯇꯕ ꯌꯥꯗꯕꯅꯤ ꯃꯁꯤ ꯍꯥꯡꯗꯣꯛꯂꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ ꯏꯁꯇꯔ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯃꯣꯡꯐꯝꯁꯦ ꯑꯃꯨꯛꯇꯪ ꯍꯥꯡꯗꯣꯛꯍꯟꯕꯤꯌꯨ ꯃꯁꯤꯗꯒꯤ ꯏꯁꯇꯔꯅ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯃꯣꯡꯐꯝ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯣꯡꯐꯝ ꯑꯁꯤꯒꯤ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯦ ꯑꯗꯨꯒꯗꯤ ꯃꯅꯨꯡꯁꯤꯗ ꯁꯦꯟ ꯑꯣꯂꯥꯞ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧꯔꯦꯜ ꯑꯁꯤꯒꯤ ꯆꯍꯤ 100 ꯍꯦꯜꯂꯕ ꯀꯪꯁꯤꯜꯂꯕ ꯍꯛꯆꯥꯡꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯏꯁꯇꯔ ꯑꯁꯤꯗꯤ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅꯁꯨ ꯀꯞꯂꯤ ꯑꯗꯨꯒ ꯑꯣꯂꯥꯞꯀꯤ ꯊꯥꯡꯁꯥꯡ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯦꯁꯤꯡ ꯀꯧꯕꯅꯤ ꯑꯗꯨꯛ ꯌꯥꯝꯂꯕ ꯆꯍꯤ ꯑꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯗ ꯀꯣꯜꯍꯤꯡ ꯀꯔꯤꯃꯠꯇ ꯀꯥꯗꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯊꯥꯡ ꯑꯁꯤꯕꯨ ꯁꯥꯔꯤꯕꯁꯤ ꯁꯤꯜꯚꯔꯅꯅꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯦꯝ ꯁꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯗꯕ ꯙꯥꯇꯨ ꯍꯥꯏꯔꯒꯗꯤ ꯁꯤꯜꯚꯔ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯊꯣꯠꯄ ꯙꯥꯇꯨ ꯃꯈꯜ ꯑꯃꯅꯤ ꯍꯣꯏ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯀꯣꯜꯍꯤꯡ ꯀꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯣꯔꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯥꯀꯜꯗ ꯆꯦ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯅ ꯆꯤꯡꯊꯣꯔꯛꯂꯤ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯎꯕꯗ ꯑꯦꯟꯗ꯭ꯔꯤꯌꯁꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯁꯛ ꯈꯪꯕ ꯆꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯁꯤꯒꯤ ꯆꯦ ꯑꯁꯤꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯃꯥꯡꯗ ꯑꯦꯟꯗ꯭ꯔꯤꯌꯁꯀꯤ ꯀꯥꯡꯕꯨꯅ ꯇ꯭ꯔꯣꯜꯁꯤꯡꯒꯤ ꯃꯊꯛꯇ ꯔꯤꯁꯔꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤꯕ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯎꯈ꯭ꯔꯕꯅꯤ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯆꯦ ꯑꯁꯤꯕꯨ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯤꯒ꯭ꯔꯤꯠꯀꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯃꯨꯛ ꯎꯍꯜꯂꯤ ꯍꯧꯖꯤꯛ ꯁꯤꯒ꯭ꯔꯤꯠꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯤꯕ ꯆꯦ ꯇꯪꯈꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯆꯦ ꯑꯁꯤꯒ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯄꯨꯝ ꯑꯃ ꯁꯦꯝꯂꯦ ꯑꯗꯨꯒ ꯅꯣꯔꯥꯒꯤ ꯀꯥꯡꯕꯨꯅ ꯄꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯛꯂꯤ ꯃꯁꯤꯕꯨ ꯅꯣꯔꯥꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯕ ꯂꯣꯏꯅ ꯄꯥꯔꯛꯏ ꯃꯁꯤꯗ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯒꯤ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯂꯣꯏ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ ꯅꯣꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯗꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯄꯥꯔꯝꯂꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯒꯤ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯄꯥꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯇꯤ ꯆꯦ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯃꯈꯣꯏꯅ ꯈꯜꯂꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯕ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯅꯣꯔꯥꯅ ꯃꯈꯥ ꯇꯥꯅ ꯄꯥꯔꯤ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯊꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯍꯥꯏꯕꯗꯤ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯤꯠ ꯐꯪꯖꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯝꯁ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯇ꯭ꯔꯣꯜꯁꯤꯡꯒꯤ ꯂꯩꯐꯝ ꯁꯣꯏꯗꯅ ꯁꯦꯝꯂꯒꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯟ ꯑꯣꯂꯥꯞꯅ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯨꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯔꯆꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯂꯥꯟꯐꯝꯗ ꯌꯦꯛꯅꯕꯁꯤꯡꯅ ꯁꯦꯟ ꯑꯣꯂꯥꯞꯄꯨ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯇ꯭ꯔꯣꯜꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯨꯕꯗꯒꯤ ꯆꯔꯆꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯆꯠꯄ ꯆꯔꯆꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯗꯤ ꯇ꯭ꯔꯣꯜꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯒꯤꯗꯃꯛꯇ ꯁꯦꯟ ꯑꯣꯂꯥꯞꯄꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯞ ꯆꯥꯅ ꯈꯪꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯔꯦ ꯃꯗꯨꯗꯤ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯁꯦꯟ ꯑꯣꯂꯥꯞꯀꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯁꯤꯡꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯠꯇꯣꯛꯄꯗꯨꯅꯤ ꯃꯥꯅ ꯄꯥꯝꯂꯤꯕꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯇ꯭ꯔꯣꯜꯅ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯒꯤ ꯄꯥꯎꯁꯤꯡꯁꯤ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯜꯂꯤꯕꯁꯤꯗ ꯎꯠꯂꯛꯏ ꯇ꯭ꯔꯣꯜꯅ ꯃꯤ ꯍꯥꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯁꯨ ꯎꯍꯜꯂꯤ ꯄꯥꯎ ꯄꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯋꯦ ꯂꯩꯕꯥꯛꯁꯤꯗ ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯣꯜꯅ ꯂꯥꯟꯗꯥꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯂꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯝꯕꯩꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯑꯃꯗꯤ ꯂꯥꯟꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏꯁꯨ ꯃꯥꯡꯂꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯇꯨꯝꯕ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯌꯥꯅꯗꯕ ꯃꯈꯩ ꯄꯥꯈꯠꯅꯕ ꯐꯥꯎꯅꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯪꯕ ꯌꯥꯔꯤꯕ ꯋꯥꯍꯪꯗꯤ ꯄ꯭ꯔꯖꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯎꯠꯂꯛꯏ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯃꯥ ꯋꯥ ꯉꯥꯡꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯅꯣꯡꯃꯈꯛꯀꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯪ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇ꯭ꯔꯣꯟꯗꯍꯥꯏꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ
रिपोर्टर नुपी हौगलक्तुना हंगलई अदु अरगदी ट्रोंडहाइम हारिबा मफम अदुदा लैरिबा प्रजासिंगीदमक्ता सरकारना करी थौरांसिंग लौखटपीरिबगे प्राइम मिनिस्टरना मफम अदुदा लैरिबा प्रजासिंग अदो साफगदबा मफम अमदा होंदोकनबगीदमक्ता अखोइना थौरांग तौरी रिपोर्टर नुपीसना करिगुमा सरकारना लौखलिबा थौरांसि माइ पाखिदबा तारबदी प्रजासिंगना कमदौबा असुमना हारिपुस्ता प्राइम मिनिस्टर सि पौखुम पीबा ngamdre अदुगीदमक्ता करी तौसिगे हाइदना वखल खनरी हारमलगा मखाताना वांगांगमदना मफमसदगी मा थोखरे नाकलमदना जनरल सिगा मेजर क्रिस को वारी सानरी विस्तु लई जनरल सिना हाइरी अखोइगी यंगनबो ओरिबो ट्रोल अदु खोइना थिंगबा ngamdre पुंगनीगी मनुंगदा ट्रोल अदुना ट्रोंडहाइम हाइरिबा लम अदु सोइदनी योरगनी मफम दुगी प्रजासिंग सोयंगाम याहोंदना होंदोकनबगीदमक्ता अखोइगी लानमीसिंग थारकलगनी अदुना नखोइ सु मफम अदुदगी याम थुना थोलकनबगीदमक्ता होनरो सोइदना पांगथोकसगे हाइदना कृष्ण खुमबगा लोइना कॉल सि कक्थत्रे नोराना अखोइबु थादोलमगा नंग मुचतलगे हाइरिब्रो कृष्ण नखोइबु थादोलमगा इ कदाइदे सुचलोय ट्रोलगी मखुत सिख्रबसिंग अदुना कथोलिबदुबु आइना लेमना मंगलोय मखोइगीदमक्ता आइना लानथेंगनखिगनी लानफमसदा आइसु सोइदनमकी यावगनी हाइदना राधानी न सुकुमलै अदुगा नोराना एंड्रियस तो ओनसिलक्तुना हाइरै एंड्रियस नंगदी युमदा हनब्रो कृष्ण सु एंड्रियस पो हन्ननबगीदमक्ता हाइरि नंगीदी इमुंग मनुंग मा हुगलकपुदा गाइरिबनी मरमदना फैमिलीगीदमक्ता खल्लगा नंगदी हनग्रो मसदा एंड्रियस न नोक्तुना हाइरै आइना तौरिबो खुदिमा से फैमिलीगीदमक्ता खल्लगा तौरिबनी ट्रोंडहाइम हारिबा मफमसी ट्रोल अदुगी मखुतगी कनबा ngamhudaba तारबदी मफम असि खक बांग ताखलगा माना लेपकदबा नते आइगी फैमिली नि लैरिबा मफम अदु फौ यरुक्तुना मांगा ताथोगनगदरिबा गाक्तनी मरमदना माबु थिंगनबगी लानफमसदगी आइना माइ लैदुना खक्सेलोय मागी वाफमसद नोरा सुंगकपद लोयरे इस्टरना सोहारी आइसु कदाइद सेनखिगदबा नते लानफमसदा नखोइगी मतेंग पांगदुना दुम यावगनी राधानीना तबुदबो अइखोइना मागा थेंगनगदरिबसि मतौ करमननु नोंमै बॉम टॉप खुसुखलाइ सिनदुना माबु थिंगमसु ngamloy एंड्रियसना सर्चकी चावरबा कांगसिसना मंगोन सोखनबदि ngamloidra राधानीना ओला भाइबा निंगथौरेलदुना ट्रोलसिंगद सोखनबा ngamba करी पोसक सिनै हाइबदो अमुक्ति येंगु मस्तिगी नोराना मागी डायरीस द मुन्नी येंगदुना थिगली अदु ngaktuना हाइरै बेसिंग आइबगा अर्थदि सेन ओला भाइबा निंगथौदुना पाइरमबा थांगसांग अदुगी ममिंगनी राधानीना ए मदुदी सिल्वर की थांगसांग नत्रो सिल्वर नबु मंगोन सोखनबा ngamगदरानी एंड्रियसना होय मैजिक की पावर म सेलम तारगदी सोखनबा ngamगनी कृष्ण मांगोन सेनबा मैजिक की पावर हाइरगदी कोलहिंग काबा ngamदबा अदु खक्तनी होजेक नोरागी कोकता आइडिया म लागले अदुगु मान हाइरै मैजिक की पावर यावरिबसि अतोप पोसक अमद सोइदन ओइगनी मसी हारमनगा नोरा असि नाकलमदि सेनख्रे अदुगा पात्रमदि यावरिबो होली वाटर सिदा माना थांगछुरी मचांग पुथोरक्तुन लुपसिलगा अमुक थोलक्तुना नुंगोन खरब ट्रोल अदुगी नुंग मसेरसि पुथोरक्लगा इसिंग द लुपसिलुरबा थांगसना थेंग मतमददि साखेकपगा लोइनना नुंग सिबु थांगनि इलाइलाना कक्पा ngamले मसी उदो म्यामसि ngakpadu लोइनरबनि एंड्रियसना हाइरै मैजिक की पावर यावरमलिबसिदि होली वाटर सिदा ओइरमले राधानीना निंगथौ ओलाबना ट्रोलसिंगी मथक्ता सिनखिबा मैजिक की पोलम हाइरगदी मागी होली वाटर सि ओइरमले कृष्ण हराउगलोइना हाइरै अहानबो वाफम अमा ओइना मसिगी थौंग सिबु खांगिबसे अदुकिबतिक हराउनिगाइनि अदुगा अनिसुबु वाफमदना ट्रोल अदुबु माइथि पिबु ngamnabagidamक्ता मसिदा लैरिबा इसिंग इस्तेगी हेन यामबा इसिंग दरकार ओइगनी तबुदुबु अदुग यामलबा होली वाटर दि कदाइदगी लौरुनी मसिदगी मखोइ म्यामसि पाखुम पिबु ngamdana खंजाना दुन लैनाख्रे इस्तार नोक्तुन हाइरै नखोइ सि तसेंगना पंगिदगो ओलाबकी मोंगफम लेरमफम अदुदा लेहौबा लिरम मतमगी पाट अमा लेहौरिबदुदी वाफम स्टार नोरान इथक्तकना होइ चुमी मदुबु सेन ओलाब्स स्प्रिंग हाइना सु कौनरिबनी कृष्ण हुजिकती ट्रोल अदुगा थेंगाइना बंगम्बा खुलाइ हाइबबु मसि तारे राधानीना यामलबा इसिंग होंदोकनबगीदमक्ता मियाम अमा दरकार ओइगनी एंड्रियसना अदु अरगदी हौजे अखोइ लांजंग असि हौननबगीदमक्ता सेम सारसि नाकलमदना ट्रोंडहाइम की सिटीज तो उलपदा लानमिसिंगना मफम सिगी लैरिबा प्रजासिंगबु साफगदबा मफमदा पुथोकनबगीदमक्ता होंदोकनबा थबकसिंग तौरी तंजास्ता मेजर क्रेस अमदि राधानी सि हमना कनसिलै अदुगा मखोइनि सि गारी मगी मथक्ता काखलगा लाउड स्पीकर अमा पाइदना लाउबा हौख्रे माना हाइरि मयाम पुरमक आइना हाइजरि वाफम सि मुन्नमक्तंग ताबियु अइखोगी लैबाक इरमदा मसिदा खुदोंथिबा मतंग लाकपदा महौसादगी हौना अइखोइ पुन्ना अमतोइना पुनसिलगा थेंगाइ मिनखिबा ngaktani मरमदुना ngasi सु खुदोंथिबा तंजासना लाकपा मतमदा अइखोइ म्याम पुन्ना अमतोइना थेंगाइ मिनसि राधानी माइक से पाइदना वाइरै कोकचाकपा याम तमथिरबा ट्रोलमा अइखोगी सिटी सि तमना संगसिलगलिबनी माबु माइथिबा पिबा ngamnabagidamक्ता अइखोइ म्याम अमतोइना पुनसिलगा होनमिनसि लानफमिसदा सरुक याननबगीदमक्ता मायामगी मतेंग आइना निजरी अदुना लानफमिसदा खाना सरुक याबिगदबनो असोन हारकदा मायामसि तुमिन तुमि लैनाख्रे तंजासदा नुपा अमना खुद थांगतुरा हाइरै आइना सोइदनमकी लानफमिसदा मतेंग पांगमनी असोन माना हारकपदगिदी मफमसदा लैरिबा अतोपा मियोइसिंग सु लोइना मागी खुद थांगनरक्तुना अइखोगी लमदम ट्रोंडहाइम असिगीदमक्ता थवाइ थादोकनी हाइदुना लाउनरले नाकलमदना इस्तारगे एंड्रियस के सि उलै मखोइनि लाक्लिबसि सर्च की चावरबा कांगसिन लैरिबा मफमसदनी एंड्रियसना थौरी इस्ता सिंगदुना कांगसि सिबु खिंगहल्ली हाइबदि मयामनसु हाना खंबिखरबनी ट्रोल सिंगसदि सर्च की चावरबा कांगसिगी मखोल ताबा यादे हाइबसि नाकलमदना सेन ओलाब्स स्प्रिंग हाइना खंगनरिबा यामलबो होली वाटर लैरिबा पाट मचासिदगी मियाम संगसिलक्तुना मागी पात्र सिंगसि नदुना इसिंग होंदोकपगी थबकसिंग तौरी
ꯌꯥꯝꯅꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯄꯔꯦꯡ ꯂꯦꯡꯂꯒ ꯏꯁꯤꯡ ꯌꯥꯎꯔꯕ ꯄꯥꯇ꯭ꯔꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯈꯨꯠꯇ ꯄꯤꯅꯗꯨꯅ ꯆꯔꯆꯀꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯂꯤꯕ ꯍꯣꯂꯤ ꯋꯥꯇꯔꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯕꯣꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯟꯖꯤꯜꯂꯤꯕꯅꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯐꯝꯁꯤꯗ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯈ꯭ꯔꯦ ꯃꯈꯣꯏꯅ ꯄꯥꯏꯒꯗꯕ ꯈꯨꯠꯂꯥꯏ ꯈꯨꯗꯤꯡꯃꯛꯇ ꯍꯣꯂꯤ ꯋꯥꯇꯔꯁꯤꯡ ꯂꯣꯏꯅ ꯍꯥꯞꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯕ ꯆꯥꯎꯔꯕ ꯄꯥꯇ꯭ꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯇꯔ ꯕꯣꯝꯅꯆꯤꯡꯕꯁꯨ ꯁꯦꯝꯂꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯂꯩꯇꯅꯕꯒꯤꯗꯃꯛꯇ ꯊꯧꯅꯥ ꯄꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯃꯦꯖꯔ ꯈ꯭ꯔꯤꯁꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯁꯥꯊꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯔꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯨꯔꯇꯤ ꯂꯩꯔꯤꯕꯁꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯑꯦꯟꯗ꯭ꯔꯦꯁꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯛꯏ ꯅꯪꯕꯨ ꯂꯥꯏꯗ ꯊꯥꯖꯕ ꯊꯝꯕ꯭ꯔꯥ ꯅꯣꯔꯥꯅ ꯑꯩꯒꯤ ꯏꯃꯥꯅ ꯍꯦꯛ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯈꯟꯗꯨꯅꯇ ꯂꯥꯛꯈꯤ ꯃꯗꯨꯗꯤ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯏꯃꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯗ꯭ꯔꯦꯁꯅ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯔꯤꯕ ꯅꯪꯉꯣꯟꯗ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯊꯝꯃꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯑꯩꯅ ꯌꯧꯔꯛꯄ ꯉꯝꯂꯤꯕꯁꯤꯁꯨ ꯅꯣꯔꯥꯅ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯕꯁꯤꯒ ꯑꯣꯟꯅꯔꯦ ꯑꯩꯅ ꯈꯜꯂꯤꯕꯅ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯃꯐꯝꯁꯤꯗ ꯌꯧꯔꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯖꯩ ꯅꯣꯔꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯠꯊꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯅ ꯐꯦꯜ ꯑꯣꯏꯔꯒꯗꯤ ꯀꯝꯗꯧꯕ ꯑꯦꯟꯗ꯭ꯔꯦꯁꯅ ꯏꯁꯥꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯐꯥꯎꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯥꯏꯊꯤꯕ ꯅꯪꯂꯒꯁꯨ ꯃꯥꯏꯊꯤꯕ ꯅꯪꯉꯤ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯔꯣꯏ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯅꯣꯔꯥꯒꯤ ꯊꯃꯣꯏꯗꯁꯨ ꯊꯧꯅꯥ ꯑꯃ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯅꯪ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯖꯔꯒ ꯑꯦꯟꯗ꯭ꯔꯦꯁꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯊꯃꯣꯏꯗ ꯊꯧꯅꯥ ꯑꯃ ꯐꯥꯎꯖꯔꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝꯁꯤꯗ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯑꯗꯨꯒ ꯅꯣꯔꯥꯒꯤ ꯀꯥꯡꯕꯨꯅꯁꯨ ꯇ꯭ꯔꯣꯜ ꯑꯗꯨꯅ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯦꯞꯇꯨꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯔꯥꯙꯥꯅꯤꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤꯕꯨ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ ꯅꯣꯔꯥꯅ ꯏꯁꯣꯔꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯁꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯟꯗ꯭ꯔꯤꯌꯁ ꯑꯃꯗꯤ ꯏꯁꯇꯔꯅ ꯆꯔꯆꯀꯤ ꯀꯥꯡꯁꯤ ꯑꯁꯤ ꯈꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯦꯁꯇꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯁꯨ ꯄꯥꯔꯦ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯐꯝꯁꯤ ꯅꯤꯛꯄ ꯍꯧꯔꯛꯂꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯃꯥ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯞꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜꯁꯤ ꯌꯧꯁꯤꯜꯂꯛꯄꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯦ ꯀ꯭ꯔꯤꯁꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯗ ꯇꯧꯁꯤꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯐꯥꯌꯔ ꯇꯧꯔꯣ ꯍꯥꯏꯔꯛꯄꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯕ ꯆꯥꯎꯔꯕ ꯕꯣꯝ ꯃꯔꯨꯁꯤꯡꯁꯤ ꯍꯥꯟꯖꯤꯟꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯎꯔꯒ ꯅꯣꯔꯥ ꯑꯁꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯌꯨꯝꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯗ ꯉꯪꯗꯨꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩ ꯀ꯭ꯔꯤꯁꯅ ꯆꯔꯆꯀꯤ ꯀꯥꯡꯁꯤ ꯈꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯗ꯭ꯔꯦꯁꯇ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯦꯟꯗ꯭ꯔꯤꯌꯁ ꯑꯃꯗꯤ ꯏꯁꯇꯔꯅ ꯊꯧꯔꯤ ꯆꯤꯡꯗꯨꯅ ꯆꯔꯆꯀꯤ ꯀꯥꯡꯁꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯈꯤꯡꯕ ꯍꯧꯈ꯭ꯔꯦ ꯆꯔꯆꯀꯤ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯇ꯭ꯔꯣꯜ ꯅꯨꯄꯥ ꯑꯁꯤ ꯈꯥꯡꯕ ꯉꯝꯗꯅ ꯅꯥꯀꯣꯡ ꯑꯅꯤꯃꯛ ꯃꯦꯟꯁꯤꯟꯗꯨꯅ ꯂꯩ ꯈꯥꯡꯉꯝꯗꯕ ꯆꯩꯅꯥꯈꯣꯜꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯐꯤꯚꯝꯗ ꯃꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩ ꯀ꯭ꯔꯤꯁꯅ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯔꯤ ꯇꯟꯖꯥꯁꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯇ꯭ꯔꯣꯜ ꯑꯁꯤꯗ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯨ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯅ ꯇ꯭ꯔꯣꯜ ꯑꯁꯤꯗ ꯀꯥꯞꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ ꯊꯥꯔꯛꯄꯗ ꯇ꯭ꯔꯣꯜꯒꯤ ꯍꯛꯆꯥꯡꯁꯤ ꯆꯥꯛꯊꯦꯛꯏ ꯃꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯕꯨ ꯎꯔꯒ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯒ ꯅꯣꯔꯥꯒꯤ ꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯆꯥꯎꯔꯕ ꯎꯄꯥꯟꯕꯤ ꯑꯃ ꯐꯨꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯂꯦ ꯆꯔꯆꯀꯤ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕꯁꯤꯗ ꯎꯄꯥꯟꯕꯤ ꯑꯁꯤꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯗꯒꯤ ꯃꯐꯝꯁꯤ ꯄꯨꯡꯇꯣꯏ ꯇꯣꯏꯅ ꯀꯥꯏꯔꯦ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯦꯟꯗ꯭ꯔꯦꯁ ꯑꯃꯗꯤ ꯏꯁꯇꯔ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯍꯧꯖꯤꯛꯇꯤ ꯇ꯭ꯔꯣꯜ ꯅꯨꯄꯥ ꯑꯁꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯁꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯤ ꯇ꯭ꯔꯣꯜꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯊꯣꯛꯈꯣ ꯃꯁꯤꯗꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯅꯔꯦ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯀ꯭ꯔꯤꯁꯅ ꯍꯣꯂꯤ ꯋꯥꯇꯔꯒ ꯂꯣꯏꯅꯅ ꯁꯦꯝꯈ꯭ꯔꯕ ꯋꯥꯇꯔ ꯕꯣꯝꯁꯤꯡ ꯑꯁꯤꯕꯨ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯁ꯭ꯋꯤꯠꯆ ꯅꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯂꯕ ꯏꯁꯤꯡ ꯑꯁꯤꯅ ꯄꯣꯈꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯂꯣꯏꯅ ꯁꯣꯛꯍꯟꯕ ꯉꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯆꯥꯛꯊꯦꯛꯂꯤ ꯃꯁꯤꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯗꯨꯅ ꯃꯥ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯍꯣꯂꯤ ꯋꯥꯇꯔ ꯑꯁꯤꯅ ꯃꯁꯥꯗ ꯆꯥꯛꯊꯦꯛꯍꯜꯂꯝꯂꯤꯕ ꯑꯁꯤꯗꯤ ꯉꯥꯏꯍꯥꯛ ꯈꯛꯇꯪꯒꯤ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯁꯤ ꯎꯕꯗꯒꯤ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏꯊꯤꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯕꯅ ꯐꯔꯒꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯅꯣꯔꯥꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯉꯪꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯤ ꯇꯟꯖꯥꯁꯤꯗ ꯑꯦꯟꯗ꯭ꯔꯤꯌꯁ ꯑꯃꯗꯤ ꯏꯁꯇꯔꯁꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯇ꯭ꯔꯣꯜ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯇꯣꯞꯄ ꯇ꯭ꯔꯣꯜ ꯑꯃꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯉꯛꯄꯒ ꯂꯣꯏꯅꯅ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯈꯤ ꯑꯗꯨꯒ ꯅꯣꯔꯥꯏ ꯀꯥꯡꯕꯨꯁꯨ ꯉꯛꯇꯨꯅ ꯆꯞ ꯂꯦꯞꯇꯨꯅ ꯑꯇꯣꯞꯄ ꯇ꯭ꯔꯣꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯎꯟ ꯃꯔꯛꯀꯤ ꯏꯁꯤꯡꯒ ꯇꯥꯁꯤꯟꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯣꯔꯥꯒ ꯈꯪꯅꯕ ꯇ꯭ꯔꯣꯜ ꯑꯗꯨ ꯑꯣꯏꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕꯁꯤꯗ ꯅꯣꯔꯥ ꯑꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ
ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯂꯥꯎꯏ ꯑꯗꯨꯒ ꯖꯣꯇꯨꯟꯅꯁꯨ ꯃꯥꯒ ꯐꯥꯏꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯃꯐꯝꯁꯤꯗ ꯐꯥꯏꯠ ꯇꯧꯅꯕ ꯇꯥꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯐꯝꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛ ꯇ꯭ꯔꯣꯜ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯟꯅꯔꯛꯄ ꯂꯣꯏꯅꯅ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯈ꯭ꯔꯦ ꯕ꯭ꯌꯨꯇꯤꯐꯨꯜꯅ ꯖꯣꯇꯨꯟꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯐꯨꯕꯁꯤ ꯎꯕꯗ ꯅꯣꯔꯥ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯨ ꯍꯔꯥꯎꯗꯨꯅ ꯌꯦꯡꯖꯩ ꯇꯧꯕꯇꯕꯨ ꯃꯌꯥꯝꯅ ꯈꯪꯒꯗꯕꯗꯤ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯗꯤ ꯆꯥꯎ ꯁꯥꯡꯕ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯌꯨꯇꯤꯐꯨꯜꯒꯤ ꯈꯨꯠ ꯑꯁꯤ ꯃꯥꯅ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯀꯣꯛꯅ ꯐꯨꯖꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯆꯥꯎꯔꯕ ꯈꯨꯇꯨꯝ ꯑꯁꯤꯅ ꯃꯃꯥꯏꯗ ꯊꯤꯟꯕꯗ ꯃꯥ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯇꯨꯟꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯄꯥꯏꯔꯒ ꯊꯣꯡꯁꯤꯗ ꯐꯨꯖꯤꯜꯍꯟꯕ ꯃꯇꯝꯗꯗꯤ ꯊꯣꯡꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯃꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜꯒꯤ ꯍꯛꯆꯥꯡꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯤ ꯃꯁꯤ ꯃꯇꯧꯁꯤ ꯎꯕꯗ ꯅꯣꯔꯥꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯖꯣꯇꯨꯟꯗ ꯂꯥꯟꯗꯥꯅꯕ ꯃꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯦꯝ ꯁꯥꯏ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯅꯣꯔꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯂꯥꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯕꯁꯨ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯇꯟꯖꯥꯁꯤꯗ ꯔꯥꯙꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯟꯕꯗ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯣꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯕꯗꯨꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯨꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯕ ꯃꯇꯝꯗ ꯃꯥ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗꯒꯤ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯛꯆꯥꯡ ꯑꯃꯕꯨ ꯆꯂꯥꯏꯔꯤꯕꯁꯤ ꯍꯥꯔꯠ ꯍꯥꯏꯕꯁꯤꯅꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯍꯣꯂꯤ ꯋꯥꯇꯔꯁꯤ ꯌꯧꯍꯟꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯁꯤꯒꯗꯕ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯣꯔꯥꯅꯁꯨ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯖꯣꯇꯨꯟꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯌꯨꯇꯤꯐꯨꯜꯕꯨ ꯆꯤꯡꯈꯠꯇꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯊꯤꯟꯕ ꯍꯧꯈ꯭ꯔꯦ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯃꯥꯒꯤ ꯃꯀꯣꯛ ꯃꯄꯥꯗ ꯄꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔꯁꯤ ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯨꯡꯗ ꯊꯥꯗꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀ꯭ꯔꯤꯁꯅꯗꯤ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯗꯣ ꯑꯣꯏꯔꯣꯏꯗꯕ ꯀꯔꯤꯁꯨ ꯉꯝꯂꯣꯏꯗꯕ ꯊꯕꯛꯅꯤ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯍꯧꯖꯤꯛ ꯖꯣꯇꯨꯟꯅ ꯇꯦꯛꯈ꯭ꯔꯕ ꯊꯣꯡ ꯃꯆꯦꯠ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯕ꯭ꯌꯨꯇꯤꯐꯨꯜꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯣꯠꯇꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯊꯣꯝꯖꯤꯟꯕ ꯂꯦꯞꯇꯦ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤ ꯎꯕꯗ ꯅꯣꯔꯥꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯦꯟꯗ꯭ꯔꯦꯁꯅ ꯍꯪꯂꯛꯏ ꯍꯧꯖꯤꯛ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔ ꯀꯌꯥ ꯂꯦꯝꯂꯤ ꯀ꯭ꯔꯤꯁꯅ ꯀꯟꯇꯦꯅꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ ꯅꯣꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯥꯂꯣꯡ ꯈꯔ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯨꯗꯨꯅ ꯆꯦꯟꯈꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯄꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯁꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯊꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯔꯥꯅꯁꯨ ꯇ꯭ꯔꯣꯜ ꯑꯅꯤ ꯐꯨꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯥꯏꯔꯕ ꯊꯣꯡ ꯃꯆꯦꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯟꯖꯤꯟ ꯖꯣꯇꯨꯟꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯇꯞ ꯇꯥꯡꯅ ꯊꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯅꯣꯔꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯥꯎꯔꯕ ꯅꯣꯡꯃꯩ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯖꯣꯇꯨꯟꯒꯤ ꯍꯛꯆꯥꯡꯁꯤꯗ ꯀꯔꯤꯃꯠꯇ ꯆꯩꯅꯥꯈꯣꯜ ꯐꯥꯎꯗꯕꯒꯤ ꯐꯤꯕꯝꯅꯤ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯕ꯭ꯌꯨꯇꯤꯐꯨꯜꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯃꯥꯅ ꯅꯦꯠꯊꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯔꯤ ꯇꯟꯖꯥꯁꯤꯗ ꯅꯣꯔꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯁꯤꯜꯂꯛꯂꯤꯕꯅꯤ ꯔꯥꯙꯥꯅꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯔꯕ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯥꯁꯨ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇꯦ ꯅꯥꯀꯜ ꯑꯃꯗꯅ ꯀ꯭ꯔꯤꯁ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯤꯌꯁ ꯑꯁꯤ ꯍꯣꯂꯤ ꯋꯥꯇꯔꯁꯤ ꯄꯨꯔꯒ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯊꯧꯅꯅꯕ ꯍꯣꯠꯅꯔꯤ ꯀ꯭ꯔꯤꯁꯅ ꯍꯪꯂꯤ ꯍꯣꯔꯦꯟ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯀꯣꯛ ꯃꯄꯥ ꯌꯧꯔꯕ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯪꯅ ꯃꯥꯒꯤ ꯆꯤꯟ ꯀꯥꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯁꯦ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯃꯗꯨ ꯑꯩꯒꯤ ꯊꯣꯛꯄ ꯊꯧꯑꯣꯡ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯟꯖꯤꯟ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯆꯩꯅꯥꯈꯣꯜ ꯐꯥꯎꯔꯛꯄꯒ ꯂꯣꯏꯅꯅ ꯃꯥ ꯁꯥꯎꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯪꯗꯨꯅ ꯈꯣꯡꯂꯤ ꯇꯟꯖꯥꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯦꯂꯤꯀꯣꯞꯇꯔ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯋꯥꯇꯔ ꯀꯟꯇꯦꯅꯔ ꯑꯁꯤ ꯃꯈꯥꯗ ꯇꯥꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯈꯨꯠꯂꯥꯏ ꯊꯨꯅ ꯃꯁꯤꯕꯨ ꯌꯥꯟꯗꯨꯅ ꯐꯥꯏ ꯇꯧꯕꯇꯕꯨ ꯀꯟꯇꯦꯅꯔ ꯑꯁꯤꯕꯨ ꯄꯣꯈꯥꯏꯍꯟꯒꯗꯧꯔꯤꯕ ꯗꯦꯇꯣꯅꯦꯇꯔ ꯑꯗꯨꯗꯤ ꯃꯈꯥꯗ ꯄꯥꯏꯊꯈ꯭ꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯥꯃꯛꯀꯤ ꯈꯨꯠꯃꯛꯅ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯍꯟꯕ ꯇꯥꯕꯅꯤ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯃꯇꯧ ꯀꯔꯝꯅ ꯄꯣꯈꯥꯏꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀ꯭ꯔꯤꯁꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯒ꯭ꯔꯦꯅꯦꯗ ꯑꯁꯤꯕꯨ ꯈꯨꯠꯃꯛꯅ ꯄꯥꯏꯗꯨꯅ ꯄꯣꯈꯥꯏꯍꯜꯂꯕꯗꯤ ꯃꯗꯨꯒꯤ ꯀꯟꯇꯦꯅꯔꯒꯤ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯁꯣꯏꯗꯅ ꯄꯣꯈꯥꯏꯒꯅꯤ ꯕꯣꯝ ꯑꯁꯤꯕꯨ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯆꯤꯟ ꯃꯅꯨꯡ ꯍꯦꯛ ꯆꯪꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯣꯝꯒꯤ ꯄꯤꯟ ꯑꯁꯤ ꯁꯠꯈꯤꯒꯗꯕꯅꯤ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯣꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯣꯡꯊꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟ ꯌꯧꯔꯝꯗꯥꯏꯗ ꯕꯣꯝꯒꯤ ꯄꯤꯟ ꯁꯠꯇꯨꯅ ꯊꯥꯗꯈꯤꯒꯗꯕ ꯅꯠꯇ꯭ꯔꯥ ꯀ꯭ꯔꯤꯁꯅ ꯂꯥꯎꯗꯨꯅ ꯃꯥꯅꯤ ꯃꯗꯨꯃꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯜꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯅꯣꯡꯃꯩ ꯀꯥꯞꯂꯝꯂꯤꯕ ꯅꯣꯔꯥ ꯑꯃꯗꯤ ꯔꯥꯙꯥꯅꯤꯒꯤ ꯃꯔꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯕꯦꯛꯇꯒꯤ ꯃꯔꯨꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯍꯥꯟꯗꯨꯅ ꯉꯁꯥꯏꯗꯒꯤ ꯀꯥꯞꯁꯤꯜꯂꯤꯕꯅꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯐꯅ ꯀꯨꯏꯈꯠꯂꯛꯂꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯒ ꯃꯥ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯁꯤꯔꯦ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯐꯨꯜꯒꯤ ꯃꯊꯛꯇ ꯅꯦꯠꯇꯨꯅ ꯂꯩꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯍꯥꯏꯕꯗꯤ ꯂꯥꯜ ꯑꯁꯤꯗ ꯃꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯗꯨꯒꯤ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯪꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀ꯭ꯔꯤꯁꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯇꯣꯛꯊꯣꯛꯂꯁꯤ ꯍꯧꯖꯤꯛ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯅꯣꯔꯥ ꯑꯃꯗꯤ ꯔꯥꯙꯥꯅꯤꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯉꯪꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯔꯥꯙꯥꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯔꯥꯗ ꯍꯥꯏ ꯇꯧꯕꯇꯕꯨ ꯅꯣꯔꯥꯗꯤ ꯑꯅꯝ ꯀꯟꯗꯨꯅ ꯃꯔꯨ ꯍꯥꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯔꯥꯙꯥꯅꯤ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯔꯥꯅꯗꯤ ꯃꯔꯨ ꯍꯥꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯇ꯭ꯔꯣꯜ ꯑꯁꯤꯗ ꯅꯣꯡꯃꯩ ꯂꯦꯞꯇꯅ ꯀꯥꯞꯁꯤꯜꯂꯤ ꯑꯦꯟꯗ꯭ꯔꯤꯌꯁꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯊꯤꯡꯕ ꯉꯝꯍꯧꯗꯕ ꯇꯥꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯆꯪꯁꯤꯜꯂꯨ
ꯍꯧꯖꯤꯛ ꯇ꯭ꯔꯣꯜꯁꯤꯅ ꯅꯣꯔꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯣꯔꯥꯗꯤ ꯃꯐꯝ ꯂꯦꯡꯗꯅ ꯂꯩꯔꯒ ꯅꯣꯡꯃꯩ ꯑꯗꯨꯝ ꯀꯥꯞꯁꯤꯟꯕ ꯂꯦꯞꯇꯦ ꯃꯥꯕꯨ ꯆꯦꯟꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯔꯥꯙꯥꯅꯤꯅ ꯂꯦꯞꯇꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯇ꯭ꯔꯣꯜꯁꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯔꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯅꯣꯔꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯣꯔꯥꯅ ꯀꯟꯊꯤꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯤ ꯇꯟꯖꯥꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯍꯦꯛ ꯃꯊꯛ ꯃꯄꯥꯃꯛꯇꯗ ꯄꯥꯏꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯦꯁꯅ ꯑꯣꯐꯤꯁꯇ ꯐꯝꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯒ꯭ꯔꯤꯠꯇ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯁꯤꯒ꯭ꯔꯤꯠꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯥꯡꯁꯤ ꯈꯤꯡꯕ ꯈꯛꯀꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯑꯟꯗ꯭ꯔꯦꯁꯅ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯅꯍꯥꯟꯗꯒꯤ ꯍꯥꯏꯅ ꯋꯥꯐꯝ ꯑꯃꯗꯤ ꯇꯥꯔꯝꯂꯒꯅꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕ ꯑꯦꯟꯗ꯭ꯔꯦꯁꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯁꯤꯒ꯭ꯔꯤꯠꯀꯤ ꯊꯃꯣꯏꯗ ꯑꯁꯨꯝ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇ꯭ꯔꯣꯜ ꯑꯁꯤ ꯀꯣꯛꯊꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯂꯩꯔꯦ ꯁꯤꯒ꯭ꯔꯤꯠꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯑꯦꯟꯗ꯭ꯔꯦꯁ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯍꯜꯂꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯦꯟꯗ꯭ꯔꯦꯁꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯃ ꯁꯤꯈꯤꯕꯅ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯒ꯭ꯔꯤꯠ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯂꯦ ꯑꯦꯟꯗ꯭ꯔꯦꯁꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗ ꯇꯝꯒꯗꯕꯅꯤ ꯅꯪꯒꯤ ꯄꯄꯥꯗꯣ ꯁꯨꯄꯔꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯒꯤ ꯁꯤꯒꯅꯦꯜ ꯂꯣꯁ ꯑꯣꯏꯈ꯭ರೆ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯁꯤꯒ꯭ꯔꯤꯠ ꯑꯁꯤ ꯈꯣꯟꯖꯦꯜ ꯊꯛ ꯅꯤꯛꯇꯨꯅ ꯀꯞꯂꯤ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯦꯁꯅ ꯃꯈꯨꯠꯇ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃꯗꯤ ꯍꯣꯂꯤ ꯋꯥꯇꯔ ꯌꯥꯎꯔꯕ ꯀꯟꯇꯦꯅꯔꯁꯤ ꯀꯣꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯇꯁꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯕ ꯀ꯭ꯔꯤꯁ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯣꯔꯥꯅꯁꯨ ꯑꯦꯟꯗ꯭ꯔꯦꯁꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯛꯁꯤ ꯎꯔꯦ ꯍꯧꯖꯤꯛ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯦꯂꯤꯀꯣꯞꯇꯔ ꯃꯊꯛ ꯑꯁꯤꯗꯒꯤ ꯇ꯭ꯔꯣꯜꯒꯤ ꯃꯆꯤꯟ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯔꯛꯂꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯀ꯭ꯔꯤꯁ ꯔꯥꯙꯥꯅꯤ ꯏꯁꯇꯔ ꯑꯃꯗꯤ ꯅꯣꯔꯥ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯆꯤꯟ ꯃꯌꯥ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯦꯟꯗ꯭ꯔꯦꯁꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯁꯤꯒꯤ ꯄꯤꯟ ꯁꯠꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯇ꯭ꯔꯣꯜ ꯑꯁꯤꯒꯤ ꯃꯆꯤꯟ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯤ ꯃꯁꯤꯕꯨ ꯌꯦꯡꯂꯒ ꯅꯣꯔꯥꯗꯤ ꯀꯞꯂꯤ ꯇ꯭ꯔꯣꯜ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯅꯣꯔꯥꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯇꯧꯕꯇꯕꯨ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯄꯣꯛꯈꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯆꯥꯛꯊꯦꯛꯄꯒ ꯂꯣꯏꯅꯅ ꯃꯆꯦꯠ ꯐꯛꯇꯨꯅ ꯃꯈꯥꯗ ꯀꯦꯜꯂꯛꯏ ꯇꯟꯖꯥꯁꯤꯗ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯗꯨꯅ ꯂꯩꯔꯨꯔꯕ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯍꯧꯖꯤꯛ ꯖꯣꯇꯨꯟ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯕ꯭ꯌꯨꯇꯤꯐꯨꯜꯅ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯤꯟꯗꯣꯔꯛꯇꯨꯅ ꯖꯣꯇꯨꯟꯒꯤ ꯍꯥꯔꯠ ꯑꯁꯤꯕꯨ ꯐꯛꯀꯥꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯒꯤ ꯍꯥꯔꯠ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯖꯣꯇꯨꯟ ꯑꯁꯤ ꯂꯦꯞꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯇꯨꯏ ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤ ꯑꯁꯨꯝ ꯅꯨꯡ ꯑꯣꯟꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯆꯕꯁꯤꯗ ꯅꯣꯔꯥꯁꯤ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯇꯧꯕꯇꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯃꯔꯝꯗꯤ ꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯑꯦꯟꯗ꯭ꯔꯦꯁ ꯑꯗꯨ ꯁꯤꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯏꯁꯇꯔ ꯀ꯭ꯔꯤꯁ ꯃꯗꯤ ꯔꯥꯙꯥꯅꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯊꯃꯣꯏꯗ ꯍꯔꯥꯎꯕꯗꯤ ꯐꯥꯎꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯦꯟꯗ꯭ꯔꯦꯁꯅ ꯁꯤꯈꯤꯕꯁꯤꯗ ꯊꯃꯣꯏꯗ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅꯁꯨ ꯀꯞꯅꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯤꯒ꯭ꯔꯤꯠꯁꯨ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯍꯤꯛꯅ ꯀꯞꯂꯤ ꯅꯣꯔꯥꯅ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕ꯭ꯌꯨꯇꯤꯐꯨꯜꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯣꯡꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝꯁꯤ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒ ꯂꯣꯏꯅꯅ ꯁꯥꯊꯤꯅ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯃꯐꯝꯁꯦ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯖꯤꯞ ꯂꯥꯎꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯄꯒ ꯂꯣꯏꯅꯅ ꯁꯤꯟ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯃꯝꯁꯤꯟꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯤꯗꯥꯔꯣꯁ ꯀꯦꯊꯤꯗ꯭ꯔꯦꯜ ꯍꯥꯏꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯎꯠꯂꯤ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯁꯤꯈ꯭ꯔꯕ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯈꯣꯟꯖꯦꯜ ꯇꯥꯍꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤ ꯋꯥꯔꯤ ꯑꯁꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯋꯥꯔꯤ ꯑꯁꯤꯗꯤ ꯍꯧꯖꯤꯛꯇꯃꯛ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯕ ꯇꯥꯔꯕꯁꯨ ꯃꯗꯨꯕꯨ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕ ꯌꯥꯏ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯇ꯭ꯔꯣꯜꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯀꯥꯏꯈ꯭ꯔꯕ ꯆꯔꯆ ꯑꯁꯤ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕꯒꯤ ꯁꯛꯇꯝꯅꯤ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯈꯣꯟꯖꯦꯜ ꯃꯈꯥ ꯇꯥꯔꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯈꯤꯕ ꯇꯥꯔꯕꯁꯨ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯁꯤꯒ꯭ꯔꯤꯠꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯎꯍꯨꯔꯥ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯗ꯭ꯔꯦꯁꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯎꯍꯨꯔꯥ ꯍꯥꯏꯅ ꯊꯣꯜꯂꯤ ꯃꯁꯤꯕꯨ ꯀ꯭ꯔꯤꯁꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯕꯤꯗꯨꯅ ꯂꯩꯔꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯖꯔꯒ ꯁꯤꯒ꯭ꯔꯤꯠ ꯑꯁꯤ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯃꯐꯝꯁꯤꯗ ꯔꯥꯙꯥꯅꯤ ꯑꯃꯗꯤ ꯅꯣꯔꯥꯁꯨ ꯂꯩ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯈꯣꯟꯖꯦꯜ ꯃꯈꯥ ꯇꯥꯔꯤ ꯑꯅꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯁꯦꯝꯒꯠꯂꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯃꯝꯕ ꯍꯥꯏꯕꯁꯤꯅ ꯃꯥꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯝꯖꯁꯅꯨ ꯑꯁꯥꯒꯤ ꯃꯉꯥꯜ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯑꯅꯧꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯑꯃ ꯐꯪꯖꯅꯕꯒꯤ ꯑꯁꯥꯒꯤ ꯃꯉꯥꯜ ꯇꯥꯜꯂꯤꯕ ꯄꯟꯊꯨꯡꯐꯝꯗ ꯑꯃꯨꯛ ꯌꯧꯔꯛꯄ ꯉꯝꯕꯒꯤ ꯑꯁꯥꯒꯤ ꯃꯉꯥꯜ ꯄꯨꯟꯁꯤ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯥꯕꯒꯤ ꯃꯐꯝ ꯑꯃ ꯐꯪꯖꯕꯒꯤ ꯃꯪꯂꯥꯟ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯥꯏꯅ ꯀꯧꯏ ꯍꯧꯖꯤꯛ ꯅꯣꯔꯥꯅ ꯑꯦꯟꯗ꯭ꯔꯦꯁꯅ ꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯤꯕꯅꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯇꯥꯔꯤꯕ ꯑꯦꯟꯗ꯭ꯔꯦꯁꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯇꯩ ꯀꯗꯥꯏꯗꯒꯤꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯏꯔꯝꯕ ꯃꯥꯒꯤ ꯋꯥꯍꯩꯕꯨ ꯅꯣꯔꯥꯅ ꯄꯥꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯇꯟꯖꯥꯁꯤꯗ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯥ ꯀꯞ ꯑꯁꯤ ꯅꯤꯛꯄ ꯍꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯣꯔꯥꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒꯗꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯍꯥꯏꯔꯤꯕ ꯇ꯭ꯔꯣꯜ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯑꯣꯏꯔꯝꯂꯦ ꯃꯥꯅꯁꯨ ꯅꯣꯛꯐꯦꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯣꯔꯥꯗ ꯌꯦꯡꯂꯤ
aduga mamai mathalom don khetuna khonjel hauna sulauri masi matungda troll asi magi yum moina leibada nungai jegada mafam lomda adumadum satkre masi bo norana nok phet tawduna yengduna lehuri bani asuna ulaba matungda post credit scene namamu ulai mamang do khraba professor moller haribnu pasna lanmi gi generalist da call tawduna hairi aingonda yam nungai rabu paw ma lei general aina lotuna thamjauwa sample ado ngasidi lep leitana chawba hengalakli hojingmaki oinadi aikhoina pamliba adumakti oidri tawbudu matam khara ngairagadi aikhoina pamliba adumak oigani asuna haibaga hoji ulelibasi likli gi patra magi manungda troll macha ma leiribasini mayamda bhap tana bahai jaramge mamangda bemok haribu mafam andu laiba experiment tawfam facility magi manungda jotun hariba troll aduna makeup tholakpadagi yekhai thugaiduna mi hatokpagi thabak sing chatharakpa matam aduda professor moller na troll gi hakchang machet oiba nunga mamana paisin khibani madugi nung adudagi mana amuk nauna apik patrol amuk semgalakpani haibasi film yengliba khona subhap tare mafam sta leriba pik liba troll asi aduki bitik shaugan ba haibu oi mabu khajiliba mingselista makhuna thinba loina na yamna kana ngangdur khongbi saktamsi utpa loina na phajjaraba film asi matangsta loisinki adubu mayamna khangbi gedabadi film asi gi makhata tharakpa saru haibadi troll part 3 su soidina maki lakhigani haibasini karigumba part 3 gi film aduna hek lakpaga channelista soidina maki explanation gi video pujara ke haiba wafam su thamjari ngasigi aigi explanation si kamdu bugi haibadu comment box da thambiramu aina haibada soiki balan ki bamadi si thawu yaw matam da mayam ngak piu haibu wafam su thamjari video bu like to bamadi share to su kawi gan matau sumna international movie singi manipuri da explanation tabi ne bugi da maktai gi movie story manipur haiba channel si bu subscribe to bi masigi loina ngasigi di video si matang sta loisin jarage sanjit sharma na mayam bu amukana khurumjari